Meeting tabiriba pumapu Gorbachov na ahan magtada taram na okchari. Ngasi ki video asidi February tang marida India da launch tawgadawriba Oppo Reno 7 series ki matangda semjaba video ni. Hairiba video asibu miyeng tabiriba singna video asibu like tawsan biramo amadi share tawbiramo. Masigi video asi matang asida haujarage video asibu loiba phawutang miyeng tabiyo. February tang marida launch tawgadawriba Oppo Reno 7 series hairiba series asida yauriba phone sing adudi Oppo Reno 7, Oppo Reno 7 Pro amadi Oppo Reno 7 SE hairiba phone sing asini. Hairiba phone sing asigi maraktagi ahanbada leiriba Oppo Reno 7 asida 7.45 mm gi thickness oiba amadi 1.55 ultra narrow bezels oiba yamnamak slim amasung design yamnamak phajaba phone amani. Hairiba phone asida Snapdragon 778G processor 12GB fawgi RAM amadi 256GB fawgi internal memory piri. Hairiba memory sing asida UFS 2.1 memory piri. 6.43 inch ki full HD AMOLED display, 90Hz screen refresh rate, 64 plus 8 plus 2 megapixel gi triple camera na maningda aduga selfie camera gi damakta 32 megapixel gi selfie camera na chingba yauriba yamnamak design fazaba phone amani. Hairiba phone asida 4000 mAh ki battery amadi 60 watt ki fast charging su yauri. Mathang tarakpada list asida leiriba Reno 7 Pro hairiba phone asida MediaTek Dimensity gi 1200 processor, RAM da 12GB fawgi RAM amadi 256GB fawgi memory oiba UFS 3.1 gi memory piri. 6.55 inch ki full HD plus display amadi AMOLED display da 90Hz screen refresh rate piriba phone amani. Phone asida 50 megapixel gi triple camera adugo hairiba camera sing asida Sony IMX 776 ki image sensor na chingba yauriba phone amani. Selfie camera gi damakta 32 megapixel gi selfie camera hairiba camera asida su Sony IMX 709 gi sensor yauri. Hairiba sensor sing asida 60% RGB light chushanba ngamba loinana 85% hena effective oiba light puthokpa ngamba aduguma sensor ngaktani. Hairiba camera gi sensor sing asida namba low light ki photography sing asi yamnamak afaba photography soidanmak ki oigani. Phone asida 4500 mAh ki battery amadi hairiba battery asibu charge tawnabai damakta 65 watt ki fast charger su yauri. Bokeh flare portrait video na chingba namba yaba afaba matam asiga chanaraba phone amani. Series asigi phone singi maraktagi Reno 7 SE hairiba phone asidana MediaTek Dimensity gi 900 processor amadi 8GB fawgi RAM loinana 256GB gi memory oiba UFS 2.2 gi memory piri. 6.43 inch ki HD plus AMOLED oiba display da 90Hz ki screen refresh rate amadi camera da 48 plus 2 plus 2 gi triple camera na maningda amadi selfie gi damakta 16 megapixel gi selfie camera yauriba phone amani. Hairiba phone asida su 4500 mAh ki battery loinana fast charger da 33 watt ki fast charger piri. Mathakta panjakriba Oppo Reno 7 Pro amadi 7 HE hairiba phone sing asida 45 Mbps ki data transfer gi speed na chingba afaba makal gi read and write quality oiba memory na chingba yauriba phone sing ngaktani. Mathakta panjakriba phone sing asi lakadawriba February tang marida India da sungsoi soidana launch tawragadaba phone sing ngaktani. Masining asigi Oppo gi Reno 7 series hairiba February tang marida launch tawgadawriba phone sing asigi matangda tentak na semjaba video asibu miyeng tabiriba singna video asibu like tawsinbiramo, channel asibu subscribe tawdriba singna su channel asibu subscribe tawsinbiramo. Ngasigi oinadi video asi matang asida loisinjage tungda anouba video amada amuk thengnarasi matam adu fawgi damakta di mayam punamakti kainabagi atang ngijari.